Churachandpur SCG MLA LM Khaute na mamangdagi hauna Churachandpurda airport ama Sabiyu Haina taksinduna lakraba matungda ikuikuidana mamang thak Mars kuntradasu New Delhi da laiba GMR Airport Limited ki Business Chairman GVS Rajuda aiba cherol ama fishinduna Manipurgi Chinggi district da Greenfield Airport ama Sabiyu Haina Taksilamle MLA Khaute na GVS Rajuda pishin khiba cherol aduda thamlibu wafamdi Manipur Chinggi district sing ase laibak asigi khwaidagi yaushinba ngamdaba mafam ama oina lairi masi demand tawbadi natte adubu matik chaba air connectivity laitabagini haiki masina maram oiraga Churachandpurda Greenfield Airport ama sabirabadi Chinggi miyoi singna mayuk nariba khudongchadaba sing kokpada natana economic growth ta chauna kanaba pibada natana India gi Act East policy gi manglan hena mapungfan bangamgani Imphal Airport asina Manipur gi maru oiba gateway oirabasu hauzik state asida kangluk ki irang laibana maram oiraga Chinggi district singdi chathok chasinda awaba mayuk nari masina maram oiraga chaurakna miyoi lakh kulromdi India amadi malemgi tongan tongan ba mafam singda chatpada khudongchadaba mayoknare masigi manungda mahairoi singna higher education tauba thabakidamak chatkadaba ana ayeki amadi atai hiram singda chatpada khudongchadaba mayoknaduna lairi Haujik Imphal fawba yauba haibasi achauba singnaba ama oibaga loinana aeroplane da chatpa haibasi oithokta ba ama oire haina cherol aduda phongdokli